ꯋꯥꯐꯝ ꯑꯃꯗ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯈꯣꯏ ꯂꯣꯏꯅ ꯄꯣꯖꯤꯁꯟ ꯂꯧꯔꯤ ꯃꯁꯤ ꯃꯣꯏ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯂꯩꯔꯤꯕꯁꯦ ꯏꯅꯣꯁꯦꯟ ꯂꯥꯏꯕ ꯑꯃꯒꯤ ꯃꯈꯣꯏ ꯂꯥꯏꯕ ꯑꯃꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅꯤ ꯌꯥꯝꯅ ꯉꯛꯏꯕꯅꯤꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒ ꯁꯤꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯖꯦꯁꯣ ꯃꯌꯥꯝꯒ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯊꯕꯛ ꯁꯨꯔꯤꯕꯅꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯅꯣꯁꯦꯟ ꯂꯥꯏꯕ ꯑꯃꯁꯤ ꯀꯩꯗꯧꯕ ꯆꯥꯎꯈ꯭ꯔꯕ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯀꯅꯥꯅ ꯀꯟꯕꯤꯒꯗꯣꯔꯤꯕꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯕꯥꯎꯟꯗꯔꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯌꯥꯝ ꯊꯝꯖꯔꯤ ꯔꯦꯗ ꯖꯣꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝ ꯊꯝꯖꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯅꯣꯁꯦꯟ ꯂꯥꯏꯐ ꯑꯃꯕꯨ ꯀꯟꯕ ꯉꯝꯗ꯭ꯔꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯗꯥꯏꯐꯥꯎ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯊꯥꯖꯕ ꯉꯝꯒꯗꯣꯏꯅꯣꯕ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯗꯤꯁ ꯏꯁ ꯑ ꯖꯦꯅꯣꯁꯥꯏꯠꯅꯤ ꯃꯁꯦ ꯄ꯭ꯂꯤꯖ ꯋꯦꯛ ꯑꯥꯎꯠ ꯌꯨꯝꯃꯩ ꯊꯥꯕꯣꯏ ꯐꯥ ꯂꯩꯔꯦ ꯖꯦꯅꯣꯁꯥꯏꯠꯅꯤ ꯌꯨꯝꯃꯩ ꯊꯥꯕꯣꯏ ꯐꯥ ꯂꯩꯔꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣ ꯁꯤ ꯀꯥꯡꯄꯣꯛꯄꯤ ꯂꯥꯏꯟ ꯇꯧꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯤꯌꯣ ꯃꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯂꯣꯏꯅꯃꯛ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯧꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯃꯤꯇꯤꯡꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯥꯏꯕꯤꯖꯕ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯌꯥꯗꯦ ꯂꯥꯏꯐ ꯑꯃꯕꯨ ꯀꯟꯕ right to life कन्बा है it is a first priority ni तो लेरी बा each and every household को दिमाग थोड़ा कदा बने मधु की मोके के मी member क्या लेके तो ज्ञान कदा बने member की document लो कदा बने then मको की नाको terrorist non state actor की क्या हम संग कदा बने लेरी बा इंडियन आर्मी असम राइफल each and every central force ना concern तो कदा बने priorities ला पी कदा बने अदु बाबा नंग के प्रजा देंगो कई दौरे हुसे सफु मनुंग दयो पंगा हानिंग ममतम ना हाट बा अमु फार का हाथों पा अदुगा अमु मरान सीजन बा सीनियर जिले में याव तक ता मया मम सीखरे अदुदा यादे हाबदो खंगन गदा नत्रबा इरान थोकनी इरान औरी बाबा मन कोइ नमो अदुना कांग्रेस मिनी अदुना दु थाजलकपनी ने कोइना केस तोगा फारनी बा अदुगा लास्ट दि सरकार गा याना क्रेना सिगो मगी प्रोसीडिंग लापा सिगो प्रोसीडर लापना मैडम ओरगा ngasade कोके ना को टेररिस्ट ना इनोसेंट ला कया कया बो कइदबा अमम मरो मतमदा नंगी सेमिनिस्टर मो बिगी नंगी दबाम तो पर रेस्पोंसिबिलिटी कराइनो हौसे लेरी बा बीजेपी एमएलए खुदी मंगना सेंटर दा सलगा न कोगी खोंग ब्लॉक फम तो को तो लोगो दबा नथरा बसे से कोई के आप कुnya ले संगी जै खंदनी हौसे यंगबियो काम संगम दे न सा न पी थोंग दना से फुई लोग थोर को दुरा बंगाई दी से फुई लोग थोर गाई न संग पाई ngam मेबा meitei lesabi nangi nasa kuki ki mapam de izat mangal kaya mangal laga santi por kadai na nangi nasa nangi ima oi ba kaya kuki na ko teres na izat mangal laga na santi por bangam kadai na nangi pari kaya kuki gi do kumla ba akan ba weapon mayam na pala siraga karam kana santi por bangam kadai na ba hayo ba kui sangu ge ba ngasai aksang pi thong da na ai aksang pui long thu ga ai chang pura ge ba babo anga ba